Street vendor na bomb puba yaure singnaba lairabadi paw pibirau Manipur top channel dagi February 13 handak marak state asigi tongan mafam singda bomb pokhaibagi thakdok khara thokhiba amadi police na kupna thikatpa matamda khoirambal kaithel phambi street vendor pawba chenaba phibam da leire miyamna sakhangdaba singnaba miyoi leirabadi manak nakpa police station da paw pibiyu haina Imphal West district ki superintendent of police K Megasundar Singha MPS na phungdorakli ngasi numidang Imphal West District Police Headquarter gi SP Conference Hall da pangtokhiba pawmisinga unabada mahakna makha taraduna lamdam sida handak thangna bom pukhai kibagi thokdok khara thokhiba asida police na ehing nungthil naina thigatpagi thabak satakhi bom pukhai kibasing aduga mari lainana miyoi kungomdoi phagatuna wongpong satakrai district police na lakholakpa section thorangi saru ama oina aina thingkrabu larholu PLA RPF ki Kadar khara National Highway 103 da satok sasin tawre haiba akaknaba paw ama phangbadagi nupi police yauna CDO gi kangbu amana singjang mai parking da asat awok sing check tokhi nongthul pung amma makhairom taba matamda kawa mai kairom dagi yamna singnaningai oiba mawongda angauba masugi maruti ben MN01S 9757 lakpadagi khamduna check tawruba matamda amaga samjinaba 1.5 volt ki battery nipan phangmangam khe hairiba battery asi IED bomb na sizinaba marabna gari aduda lakba nupa amaga nupi amaga phagatke thagdo asida pharba miyu adu khagempali panthalairak masadagi samuksap mobi singa sai yankhai humdu apokpa lekhidraba iboyame singa amadi mongjam maya lekai digi aduga hojikna Langgol warok lekai da leiba hoidrom ningol laire lakpam ongbi ibemsa devi sai kuntra ga nipan mapuroiba lekhidraba Indra Kumar kawe makhoi ani wang pang sathabada hairiba battery sing adu Myanmar gi tamu da leiba PLA gi Robertson kauba amana sinarakpani haina phungdokhi hairiba battery adu NRL Telepathy City 1 oil station da leiba Bumeshwar kauba miyu amada sinanaba purakpani haiki police na matam manghandana Bafam aduda sangsinduna khurai thangjam laikai gi laurembam Bomeshwar singa sai nipugu nipan apokpa lekhidraba ningthemja kobo miyu ama phakat pagaloinana oil station adu gi store room dagi bomb gi masak sing phangki ngasi phangkiba masak sing adu Claymore IED ama remote control ama transistor ama 9 volt battery ani series oina samjinaba 1.5 volt battery nipal detonator ama 9mm maru ama di mobile handset amane SP na makha taradun hairiba IED asi telepathy security singda attack tonomki damak plan tobani makoina plan tawduna pokhai hangadaba mafam adugi photo na singba Bomeshona Robertson gi WhatsApp ta thakibagi khudam phangle hoidrom ningo laire lakpam ongbi ibemsa dibi hauji khoirambal kaithel street vendor family bin pini hainisu pawsi sina makha tana phungdorapni thank you